South Korea gi Wonju City da country ni funipan da gi lakpa sanaroi chamri henbana saruk yaduna pangthok liba taramari suba WBPF Mr. World Bodybuilding and Physique Sports Championship 2023 gi ngasi sanakhiba final post down da Manipur gi sanaroi anina mana kaya marum lobungam khre World Bodybuilding and Physique Sports Federation asinduna tha asi gi taruk tagi tara nithoi fawba chathagadaba athoi ahen tanaba adugi ngasi gi final post down gi ahanba nimita Manipur ki player Thinguzam Ritesh Singh na junior below 75 kg da bronze amadi Naurem Jenika na junior women model physique da 4th position loinana junior women fitness physique da su manga shuba mafam kanba ngamki